AK Taxi. Hello friends, welcome to my channel AK Tech Jetna adum taram no sharing asigi video side khoi WhatsApp tagi status kamdona download tawgani haibi matang ne adu sei khoi gi atop application amta season adabida khoi gi khoi no ji pariba phone si gi manung da dum tawgadabne ado WhatsApp ta yaur status sei khoi gi si fine da adum laiba ado fine da lai taraga so high tawraga laiba maram oiraga khoi gi status si uba phangdabne gallery da ado khoi gi si trick news khoi si WhatsApp company na dum sigi sigi facility si khoi high tawraga thambagi ne ado high tawraga thami posi khoi na kamdona show tawraga khoi hojiki hari status se kamdona gallery da save tawgani habigi matang done ado video ase yengbiyo first han bada noi adumna pairiba Facebook sorry WhatsApp dura changbirani WhatsApp changbira matungda WhatsApp changbirani status changbira matungda sigida ai sigida last leira sigi hojiki sigi si noi sigi apamba ma sigi status degi click tawbirane ba ki thabirane si jingjai hojik loina thagre ado thagre pochi khoi ki hojik gallery da laibra leitabra fine da laibra leitabra haibdo khoi ki si kisra back minimize back direct chapiro back chapir matung da sigi fine manager changbirane fine manager changbina matung da manager changbina sigi fine gisra changbirane si file ri changbira matung dai khoi gi WhatsApp ki folder ro thibirane WhatsApp ki folder se lai jare adu sida nambiro sina matung da media changbirane media changbira matung da sigi sida je khoi WhatsApp status amta yawde dana sa si yawdre pochi sigi 3 line se sigi 3 line jira nambirani namma matung da sigi show hidden file se si show hidden file se nambirane si nambira matung da ahan da lai re status aina sigi status se nambirane ba aje ikhoina nam khiba singdo sida loi lai jare se loi lai re aro sigi poche khoi sumina tawre haraga download tawba yai adu mayamna khoi gi sigi hide tawraga laibagi maram oiraga khangdabane adu video ase khitang do so mayamda kanaba phanglamgani haina khanjai adu video ase like tawbiyo amadi ai gi channel ase wo subscribe tawbiyo mathang da so ai asigumba video sidagi jo hena phaba nungaiba video ai upload tawjagane ngasi gi dai swai da sum lo janjarage।